Kuki Singna Dhap mafamsingda maitai macha chatpa yakiroi BBC Kuki Council KJC ga Home Ministry ga wari sanabada free movement yahanbagi matangda lawkhiba warep chatnaba yaroi Kuki Singna Dhap mafamsingda maitai macha chatpa yakiroi haina Village Volunteer Coordinating Committee BBCC na phongdokre BBCC gi Information and Publicity Wing na Tourakhre Kuki amana Press Information Bureau PIB gi website ta Ministry of Home Affairs na phongdokre da hai UPF amasung KNO ga makhata na suspension of operation gi agreement makhata na sangdokpagal loina na National Highway number 2 Imphal Dimapur lambi da miyoi sing chathok chasin tawba amadi pochai puthok pusin tawbada free movement leihanbada Kuki Council na yari haina phonglakhiba adubu akanba mong da yaningdaba phongdorakli Home Ministry ga KJC ga nalawkhiba warep asi nakal namatagini Kuki miyamgi amadi stakeholder singa amato oina yanaduna lawkhiba warep nate maram aduna warep asi chotnaba yaroi di jury oina Kuki singi separate administration gi thaurang tawduna maidai mesa sing Kuki gi mafam singda chatpa yaroi amadi Kuki Council na su boycott tawre hari Cherula sina makhatar duna ha UPF amasung KNO ga su agreement khuyek pina bada ayat palaite Manipur gi territorial integrity nga kani haiduna ayaba piramba su madusu group singi wari ni Kuki singi apunba kholau amasung political aspiration da madugi mafam leite hairi thadaugi luchingba ne kam haugi hakchang phangkre atumba wal phangdriba fawbo mathong mangam pangthokiroi Manipur da hojik tholiba kangluki hana sunaba solution hanabagi matangda maitei CSO singa wari sanabada saruk yarubagi damang Kuki militant singna hatkiba thadaugi luchingba ne kam haugi thawai yauraba hakchang turel amadagi phangba ngamkre Suspension of Operation Su Agreement the Quick People the Yariba Kuki Revolutionary Army KRA gi Kedar Manga Mihat asida Chennai haina maral sibalei krabani Chairak sida thado inpi Assam na thadorok patrol amana hai August kuntra da Assam gi Karbi Anglong district manung chanalaiba manjada KRA UKDA amasung KLA gi militant singna ne kam jomau hat kibagi thawong adu akan mong the condemn tawi Miyathi na hatpiram laba thadau luchingba adugi thawai yaudraba hakchang phangba taraba sumiyat asigi matangda achumba wal phangdriba fawba aroiba mathau mangam pangthoktanaba thadau inpi Assam thadau Women Association thadau Literature Society amasung thadau Student Association na waref lawre Thaudo asigi matangda thadau inpi Assam na taliba demand singdi ne kam jomau hat khibagi thaudo adu National Investigation Agency NIA da thigar hallaga mara leiba sing matik chaba chairak phanganba thadau gi saktam kaihandana thambaga loina namduna Kuki gi manung chalhandaba KRA UKDA KLA gi khuyek pinariba suchana handabaga loina lup sing asigi militant pumna maktak thokhiba militant sing gi camp hongdokhiba miyar asida chenariba suspension of operation na khuyek pi khraba KRA UKDA KLA amasung Kuki National Assembly Assam gi luchingba singfaba leikhidabagi imung da matik chaba compensation piba amasung Karbi Anglongda nekam thadau peace memorial dingkhat piba asina chingba yauri Pakistan gi nuclear warhead Chamaga humpuga tara leiramba thengnare report Pakistan gi nuclear warhead chamaga humpuga tara leiramba thengnakiba maramna yumlo nariba India da chawna nungnangba pokhalle report amagi matung ina Pakistan gi aronba nuclear weapons program kaya marum paikhatpa maramna matung tarakpada paksana manghan tahan mangamba khulai kaya marum puthorakpa yai hairi Kumja 1999 da United States ki Defense Intelligence Agency na Kumja 2020 fawba da Pakistan gi nuclear warhead humphudagi marfu fawba leiraba yai haina phongdokhibani adubu wafam adugi ona taina ba mawong da Pakistan aron ba mawong da nuclear weapons program pak sana paikhat khibaga loina na hojik nuclear warhead chamaga humpuga tara sengot pangam le hairi President amacha sana da National Teachers Award khusina kre Manipur gi oja nipa na Chief Secretary na State Teachers Award pi dunai kai khumna ba utkre Bigyan Bhavan da pangthokpa ojagi numit thorom da gari upper primary school gi oja koijam macha sana yauna India gi tungan mafam da leiba oja nifuga manga da President Draupadi Murmu na National Teachers Award 2025 khusin na kre Delhi gi Bigyan Bhavan da pangthokpa thorom adu da President Draupadi Murmu na hai ki chana ba chinjak senaba firol amadi Lainaba yumga chap manaba mawngda mahai masil tamba haibasi su miyoiba khunagi damakta tangai fadaba machak amani mahakna ozagi senfamda leiringagi matam adubu na hongna na ningsingladuna President na haiki education na miyoi amabu hiram khudingmakta matik chaba misak ama oiba ngamhali khwaidagi lairaba imungdagi horakpa angang oirabasu education gi matengna punsida phangge khanba pandam phangba ngami ngasi leiba asigi President na lemjaningai oiraba National Teachers Award khusin nakraba koija macha sana kaisampa thiam leikai dagini masagi chahi nifugama thoirom sure mapur oibagi mingna kangaba Silas Kawi Machanupa Ama Leiri Mahak Hauzi Gari Upper Primary School da Headmistress in charge oina 2022 dagi puba hawrekhibani mahak ozagi senfam da Kumja 2012 dagi thabak tawrekhi marak asida Manipur gi oja nipan da Chief Secretary Purit Kumar Goel na State Teachers Award pi duna ikai khumna kre Imphal gi City Convention Center da ngasi Department of Education Higher and Technical Education ACERT amadi
Adult Education Department Sinuna State ki thak tapang thokpa ozagi numit thoramda State Teachers Award pi dunai kai khumna khrbasing adudi Top Makha Upper Primary School gi Oza Laikram Maria Montessori Sagolban Popular Upper Primary School gi Headmaster in charge su oiriba Science Graduate Teachers Rajkumari Umadini Devi Khunthokngan bi Upper Primary School gi Primary Teacher Shima Subba Ningombam Junior High School gi Headmaster in charge su oiriba Arts Graduate Teachers Ahanthem Gopen Singh Samusang Santipur Upper Primary School gi Primary Teacher Nomai Kapam Damen Singh Stern Ideal High School gi Assistant Headmaster T Susitra Devi Konjeng Junior High School gi Assistant Headmaster Moyangthem Sama Devi amasung Machi High School gi Headmaster in charge su oiriba Arts Graduate Teachers Kanchowa Komongni University Amadi Higher Education gi oina Manipur State Award for Educational Excellence 2025-26 ki Best Performing College da Standard College Waikhomani Girls College Amadi Manipur College da mathang sitna ahan bani suba amasung ahum suba mana piduna college ni pande award khusin naki Thoram aduda Manipur ki Chief Secretary Punit Kumar Goel Amadi Higher and Technical Education ki Principal Secretary R.K. Dinesh na maruiba mithunglen sing oina sarugyaki Chief Secretary Punit Kumar Goel na hai ki oza singna classroom da lawriba thodang na maram oiraga afaba mahiroi kaya puthokpa ngamlibani mahiroi singbu masak naiba miyoi amamam ohenaba hotnabada oza singna thodang lawri su chahi ama sangdokliba si India lengang na Manipur gi ngamkhai kainaba sinba lalongni kaduko Haukiba chahi 2024 gi February 29 da suspension of operation su gi matam loikhra matung Bharat lenga amadi Kuki militant group singa su gi matam chahi amaga matam amuk sangdokliba si Manipur da khundaminariba kanglok masal nungsinadana amadi Manipur gi ngamkhai pairing kainaba Bharat lenga na sinba lalongni haina Kakching District United Clubs Organization kaduko gi General Secretary N Lucky Maiteng na press ta thadorok pacherol amana haidi Cherol asin hai Manipur da khundaminariba Naga Maitai Pangal na chingba furuf kaya asi kangluk ki rang kaya thoanduna Manipur asi maceta na thugairaga muthanaba honnabani Manipur praja khudingmaki lifeline oriba National Highway singda su militant group singna phong na paisa khaiba lut tawba loina na passenger amadi driver singi punsi temsin na khrabani hariba National Highway singdagi su militant singna phong na paisa khairiba si Bharat lenga amadi Manipur lenga ani makna khangna yengduna adumak lakli hairi Masigi mathakta sugi marumda Manipur gi umang wamang ching kaya kokthok tuna pak sana popi thahanduna hawrakliba tungi yumbi oigadaba naha singbu fattabani sa drug pijaduna sum charba Manipur khunai ama Bharat lengangna chathaduna lakli hairi Cherulasi na hai sugi matam sangdoklaba Manipur da thokliba irang asi loisille amadi free movement fangle haina Manipur miyam da Bharat lengangna namtha ki langthak libasi handokadabani loina na Bharat lengangna Manipur miyam gi right matuna third class citizen amagi thakta namtha biriba asi Manipur amadi Bharat lenga anina Manipur miyam khudingda Indian Constitution na guarantee tawriba right sing protection privilege sing amadi protection fangangadabani haidi Meghalaya da inner line permit system chana hanaba taksin kre Meghalaya gi Chief Minister Conrad Sangma na New Delhi da Union Home Minister Amit Shah unakhibaga loina na state aduda inner line permit system chana hanaba taksin kre Sangma na Meghalaya gi tokhaiba keder ama lehenabagi wafam taksin khibaga loina na khasi amadi Garo lon bu constitution gi nipan suba schedule da chanhanaba taksin ki Manipur Nagaland Mizoram amadi Arunachal Pradesh da chanabagum Meghalaya da su inner line permit system chana hannabagi wafam pukhat ki housing maki oina all India services ki kedar da Assam amasung Meghalaya gi kedar punsiliba maramna tokhaiba Meghalaya gi kedar lehanbina bagi wafam pukhat ki khasi amadi Garo lon book constitution gi nipan suba schedule da chalhan bagi matang da mahang hai ki Meghalaya assembly na hiramasigi matang da resolution ama pass tau khibagal loina na central government ta kayar khana memorandum pisin khibalai kre leikhidaba PA Sangma gi mingda New Delhi gi lambi ama maming thonbi na bagi wafam su mang na pukhat ki Sati khongnang amadi maiki bi khongnang ngak senduna thamna bagi thabak paikhan na bakhangala kre Manipur gi liraba puwari ga sagona duna laklaba mayang Imphal da leiriba sati khongnang amadi Maiki bi khongnang asi Archaeological Survey of India na Manipur Archaeology gi Superintendent da mathau taba leiba thabak sing paikanaba direction pirakre Haukiba August 16 ta Archaeological Survey of India gi Superintendent Archaeologist DT Rajendra Rai Deheruni na Manipur lenga ki State Archaeology gi Superintendent da tharakiba cherol da hariba sati khongnang amadi maiki bi khongnang ani asigi Sport Inquiry numit kunthra ni manungda pangthokna bakhangalaki loina numit marfuga tara gi manungda mayang Imphal da leiriba sati khongnang amadi maiki bi khongnang ani asi Manipur Antiques and Historical Monument and Archaeological Site Remains Act 1976 ki makhada Protected Heritage Monument oina statutory declaration taunaba direction pirakre haidi hariba declaration asi
Ancient Monument and Archaeological Site and Remains Act 1958 ki makhada Decentral Notification ki provision ga loinana case asi state na thabak tawgadabani hairakre panba yabadi hariba sati khongnang amadi maiki bi khongnang asi matam sangna mari leinaba singna mirai biduna lakpadagi puwari ki saktam ama oiriba yamna maru oiriba mafam ani asi state protected monument oina lauthukpinaba public grievance redressal da asem roshan na thaduna atangbalan ani asi kannabagi pandam adugi khumang chausinba oina Archaeological Survey of India da aiba cherol thakhibani kanglon kaina antibiotic sizinabana haksel da khudong thiningai oihallei kanglon kaina ka henba mawng da antibiotic sizinabana miyoi bagi haksel da khudong thiningai oihallei haina World Health Organization WHO gi report amana phongdokli kumja 2022 gi Global Antimicrobial Resistance and Use Surveillance System GLASS ki data da yumfam oiraga report asi fonglakpani WHO na tungan ba antibiotic singbu SS watch amasung reserve haiduna makhal ahum thokna khaidokli SS antibiotic sing miyam na hakchang khajiktang nungairakta bada sijinnaba thengnei mamal hongba amasung antimicrobial resistance ohelakpa yabagi khudong thiningai oiba changne maram na miyoi ayamana hakchang khajiktang nungairakta bada antibiotic makhal asi sijinnabani hari kumja 2024 da pangthokiba UN General Assembly gi mifam da malem gi tungan balaibak ayambada antibiotic makhal asi toina sijinnaba maramna kumja 2030 fawbada hariba antibiotic makhal asi sijinnabagi chang chada 70 yoragani haina phongdoklaki was antibiotic hariba kanglup asigi manung chanba antibiotic sing mamal khara tanglabasu road spectrum oiba maramna aruba laina na naraba miyoi singda pijai multi drug resistance infection na chingba khudong thiningai oiraba laina na naraba miyoi singda range of antibiotic ki manung channa leiba antibiotic sing pijaba thengnei hari India gi oina Union Health Ministry na kumja 2021 gi November dagi hawraga kumja 2022 gi April fawbada chathakiba study amada Tata Yari Care Hospital 20 da laying liba anaba chada 71.9 da antibiotic pijarama thengnaki laina gi matung ina chananaba antibiotic thabada thoidokna akaiba leite adubu maram chadana hakchang khajiktang hek nungairaktabaga antibiotic chabagi heinabi ama leiba asigi mafam ayambada uba phangi masina maram oiraga drug resistance oiduna miyoi kayagi punsi khudong thiningai oihallei khairi khwaidagi khudong thiningai oiba thawongdi drug resistance oirapu maramna aruba laina ama narakpa matamda fana faba hidak langthak tharabasu thoidokna kanaba phangdabagi thawong asini